Kurumjare, ISTV Paming Tabiri Sumutaram Nocture, Uzumore Pau. Boxer Dinku, Court Na Numitara Mangani, Judicial Custody da Remand Pikre. Matamgi Matung in Namusu Hingalakani, Kudakta Manipuri University Namusu Hingathandangam de Haina, Vice Chancellor na Fongdora Clay. Amadi, More Gate number 4 Ganakna Laiba Tabang Fai Kulda Sakti Labor Bomb Ama Pokai Cray. How's Pau? Boxing courts ngangom dingku CGM Imphal West na tha sikitang kuntra ma thoi fauba numit tara manga ni ge judicial custody da remand pikre tha sikitang tara humdoi gi numidang da nupi masa sanare ahumbu phui haibagi maral da nupi masa du gi apokpina Imphal West Police Station da wakalak padagi FIR chanduna ngangom dingku pharaba matung da ngasinung thilpung ahuma khairom tabada CGM Imphal West RK Memsa gi court of toke just na mahakpu tha sikitang kuntra ma thoi fauba judicial custody da Lainaba remand Pikibani. Maki Matakta IPC Amadi JJ Egg 324 Amadi 354 Nachingba Exing Pali. Yeah, I have to be satisfied. Most verdict, I cannot deny it. So let's see what. See, this is not a final. This is only regarding the bail matter. Whether he has committed the crime or not is held to be decided after trial. At this stage, it's too early to say that the allegation, whatever the charges leveled against him is true or false. Mahirui Kayana Manipuri University gi Student Union Hingat Halu Haina Dabi Tauribase Matam Karangai Minakise Manipur University na Kudakta Student Union Hingat Hanbangam de Haina University Asigi Vice Chancellor Professor Aisnanda Kumar na Fongdora Clay Hiram Sida Reportama Magna Makata na haikibada Bharat Pumbagi oina chanagadaba University gi Student Union gi chanapatap ama semnanaba yamna kanna honari ayaba phanglaba matungda musu asisu soidna hingalakani haike University na sigumba Students Union elected body ama thamnaba kanna honariba asigi khongjanga si UGC ke committee na recommend tawrerga Central University asiguma social nakoi elected body laitaba singse lainaba gina uta committee sina MISRD da recommend tawagi stage laine aduna MISRD na mo president of India gi ayaba yaw matunda elected body haibadi stage 40 da Manipuri University Students Union asumam linkapa yabagi ayaba soidana pirakani habasi ai thajai maramdi lingdo committee na asuguma elected body ama matang matungina thamba habasi moi recommendation yawi Manipur University ki Students Welfare ki din Professor RK Hemakumar na Fongdorapada Manipur University ki din singaloina na student organization singi mihut singa mifam pangtholaba matungda yana kiba wafam sing register ki kuthangda UGC da mamang sahida thakrabani tabakta onthorok pangai batari musu asidi lisingani subna mapanda matamaduki chancellor na recognize tawdre haina office memorandum ma thoklamle haiki 2009 gi Megi tang tara mathoida honorable vice chancellor na ki office memorandum chancellor na thoamba office memorandum amagi matungina hairisi the university does not recognize any student union until the formation of the union is brought under the statutes of the university haina wapum sima thamame in the meantime as instructed by the chancellor the university shall, in accordance with the Statute 40 of the Manipur University Act 2005, institute a Students' Council with effect from the academic section 2009-10. Haidana, wiki office not a machida lady. Vice Chancellor na makata na Mahirui sing na matam karangai minaduna University asigi academic atmosphere da kaihandana ba appeal torakli. University of Wanariba Silesta Punamana Sajo Pibiduna University academic atmosphere, teaching research activities, amadi atay academic asinguma khongjang sangsan ba university ki mairoi singi scholar singi makhoi gi yaifana ba amadi makhoi le teaching gi profession amadi learning gi process asida punabak satra sati punamana sajo pibiduna university asi yamna aphaba amadi asinguma North East region na Yamna Pava University ama Wainabagi Damakta Asumba Kudim Matagi
साजो पीबीगनी हाइबसे अयामना थाजजै ISTV News Gidamak Paudamjari Sunil Kumar ISTV News Manipur University ngasi ayuk pung nipan ga minit 15 tabada more PS tagi awanglom da kilometer amarom chatlaga leiba more ward number 8 ki more gate number 4 ga nangnana leiba chabang phai khulda bom ama pokhai khre thodo aduda mi amata sopan yaukhide bom pokhai ba aduga mari leinana mapan suba AR gi kangbuna chabang phai village ki khunja kharab fukhre hari thodo asiga mari leinana ayuk pung 13 makhai dagi khudaki oiba more town amasung national highway kuntra mapal thingjin baga loinana miyam gi oiba yaning daba khongchat amasu chatke tungda all community leaders singi oiba mifam ama hills tribal council more gi office ta mifam ama pangthoktuna oirakli ba phibam asigi matangda kupna khanake mifam aduna bom pokhai bagi thodok adubu kan yaning daba phungdokke khudakta tawkhiba ban adu miyam gi awaba yengduna handok pa haina warip loduna nungthil pung mari dagi komthokke. As such, all the general public are requested to observe the said ban till 5 p.m. Whereas water supply, medical, emergencies, fire service and security forces are exempted from this purview of the ban. Lamdam asigi tongan ba civil society organization singi luching bi ima singna kumalampak ta leiba sai SSG complex ta thomjinduna mara leiba boxing courts dinku mafam asida lehenba yaroi mak thabak tagi lokthokadabani nupi singda tamthina otnai ba yaning de nupi sanaroi singi damak mama oibi sing leiri haina kholau kaya lauke loinana sanaroi singa interaction tongnaduna pukning sontadana ba wafam kaya su thamke. Boxer dinku gi mathakta thigatna ba inquiry committee semle haina sai NERC Imphal gi in charge e jadubani na paumi singa phongdokre tarial da leiba sai NERC Imphal gi office ta pangthok pa paumi singa unaba aduda jadumani na makha taraduna haukiba January 13 gi numidang pung 8 makhai tabada boxing coach NG dinkuna weightlifting gi sanaroi nupi ahum tamthina phukiba asi nungaite masigi matangda dinku amadi warden anigi mathakta explanation call pikraba matungda dinku na pirakliba reply adu satisfied oidabadagi department ki oina inquiry committee ama semle loinana women sexual harassment committee sembaga loinana ngasidagi proceeding chathaba hokre committee ani asigi atuba matamda thagalakpa report ki matung ina chapsaba action logani warden ani dasu matungda pamdaba thodok thoktanaba amadi sanaroi singbu mapung phana protect tongnaba warning pikre haina jadubani na phungdokhe hostel ani gi warden ani amadi angang sing puramba si NG dinku sing boxing costa expression call memo sap tawkre madugi reply ngasi tangta te sida reply submit torokle reply sida unsatisfied oibidagi pen dabadagi reply sympathetic jab reply oidabadagi hariba NG dinku sing boxing course achigi matakta departmentary inquiry proceeding chathanaba women sexual harassment committee Energy Imphal gi sibo committee asi mi pamamaga loinana committee sinda office order thoktuna masidagi portion jathaba hokre loirana departmentally committee amasu semduna hariba culprit oiba illegal oiba singba course asi mathata wi lakopia ba excel akoi lakopani haiduna koina departmentally koi oti khanda jare report asi yam tuna submit toragani committee ni sina haiba committee ani ni submit torpa adu da koina subject ojaraga ai koina lakopum to pe lakot chagani lorena akoi hostel ani dele ba warden ani mukta matungda asigumba unwanted oiba illegal oiba amadi ami sporting oidaba sports ki hostel da thoku se thoktuna ba amuke hena chetin tharang lokhna ba protection lokhna ba especially the warning mucho pijak boxing courts dinkuna tungi asa leiriba sanaroi nupi macha ahumbu miyoibagi minungsi machet amata yaudana yamna tamtina otnai kiba amadi chaifam naina phukibabu kanglai imalu kilna thamoi sokna nungai taba phungdorakle Jerola sina makata na imaleba ki damak mingsat urong purakadaba sanaroi ahumbu lamakhangda mayon thudepi ba si miyoibagi lichat nate dinku coach ama oibada matiksa de maku matiksa ba cherak piduna para ama tambifam thoi hare amoromda singda damda handak selgi demanda fakiba miyoi maribu minungsi amade imung manungi awaba yengbiduna athuba matamda tekta kaidana thadok piro haina kilgi jerol asina su makata rakle
बॉक्सर डिंकुना वेट लिफ्टिंग की सानरोय फोखिबा थवोंग बीजेपी महिला मोर्चाना कन यानिंगदबा फोंदोरखले थवोंग असी नुपी बोहंथन येंगबनी हरे डिंकुना सानरोय नुपी मसा अमदा चैफम नाइना फोखिबा थवोंग असी मसक नाइबा मी अमना चटकदबली चटनते हाइना यूपीएफ मणिपुरना फोंदोरखले नुपी मसा सिंग अदुना फना अकाइबा तौरमलबसु सानरोय अमना लेफम थोकपा डिसिप्लिन अदु ताकबिबगन लोइनना वारक वाटियम दुना कोच अमगी तौफम थोकपा अदु तौरमलबदे लेबाक मचा तारमगदबने सानरोयबु मचन मचागुम खनबंगमदबा की मथक्ता करम थबक लौखटकदगे हाइबदु लेबाक मियामना खनफम थोगले दिंकुगी ममिंग थोलिबा लंबी असि लौथोकपग लोइनना महाकी मथक्ता आइन की ओइबा मतिक साब चैराक पिहोबु चुंगनी हरे अमरोमदा मणिपुर स्टेट कमीशन फॉर वीमेन की चेयरपर्सन डॉक्टर इबेतोंबिना लुचिंगबा कांगबु अमना हॉस्पिटल दा सोक्टुना लेरेबी सोइबम आरनबला उनख्रे हॉस्पिटल दगी हलकलबा मतुंग कमीशन की मिफम अमा पांगतोक्तुना वेट लिफ्टिंग की सानरोय अहुम फोखिबगी थौदोक असि सु मोटो केस अमा लौखटनबा लेपनख्रे नुपी मसा सानरोय अहुम तमथीना फुबदा चेनाबा बॉक्सर डिंकुदा अकनबा दंडी पीद्रबदे प्रोटेक्शन एंड प्रिजर्वेशन कमिटीना अकनबा खोंजंग चंगसिनगनी हरे कमिटी असिग ऑफिसदा पांगथोकपा पाउगी मिफम अमदा कमिटी की लुचिंगबी सखीना सानरोय सिंगबु लमजिंग लमताकपदा मतिक सादबा मियोय साई मणिपुरदा थंबा यारोय माग मणिपुरदा थमलबदे कमिटीना तुमिना लेरोय हाइखे माना सरेंडर तौरगा सुमरकसिदा मासि बेत थोंगना खोनबा तौबा अमता यारोय अदुगा मतुंग मासे असुम हाइना सुम तौरगदी तौरकदौबनिना साइगा प्लेटता मा थंबा सुगे यारोय मा लौथोकदबनी मुसु हिंगत हलु हाइबा दाबीदा एमयू अथॉरिटी ना तुमिना लेसिल्ली हाइना पेंदबा फोंदोकलदुना एमयू कैंपस दा माहिरोय सिंगना यूनियन एचआरडी मिनिस्टर अमदे एमयू गी बीसी गी इफिजी अमदे यूनिवर्सिटी गी पोलम कया मई थाख्रे मुसु रिवाइवल डिमांड कमिटी की कन्वेनर टीएस सुरेशना एमयू की अथॉरिटी ना मुसु हिंगत हनिंगदबगी नुंगी मरम करिनो हंगबग लोइनना कमिटी की दाबी असे पीद्रबदी एमयू दा यूनिवर्सिटी गा मरि लेनाबा थौरम अमता पांगथोक यारोय ए ब्लॉक सु थिंजिलगनी हाइखे मतम सांग संगल बस ngasi बावबा यूनिवर्सिटी की अथॉरिटी की साइट ngasi बावबा तासन नदना थोपाय बसे खै पुनम के लाबक थिबनी मरम मदुना मखा ताना खै तंसन गिगने अदुगा हौजो जि पांगथोइ बा प्रैक्टिकल एग्जामिनेशन सिंग से खुदकता मरि लेनाबा एचओडी सिना हेड ऑफ डिपार्टमेंट सिंग अमदि डिपार्टमेंट ना दायित्व लौबिरगा अथु मदंग सस्पेंड तबियो अदुगा लोइना मणिपुर यूनिवर्सिटी की मनुंग दा एनी वर्कशॉप नत्रगा सिम्पोजियम प्रोग्राम सेमिनार सिंग बा अखोई पांगथोकपा खुदकता की सस्पेंड तबियो हाइना मुसुवार डीसी की माइकೈ दिगी अखोई अपील तौजरी नेशनल लाइब्रेरी कोलकाता अमदि एमयू लाइब्रेरी ना पुनः सिंधुना एसेस टू लाइब्रेरी रिसोर्सेस एंड इंटरनेट हाइबा हिरमदा नुमित हुमनी चथगदबा वर्कशॉप एमयू की लाइब्रेरी कॉन्फ्रेंस हॉल दा पांगथोक्रे थरमसिदा नेशनल लाइब्रेरी कोलकाता के डायरेक्टर जनरल डॉक्टर पी.वाई. राजेंद्र कुमार एमयू की स्कूल ऑफ लाइफ साइंस के डीन प्रोफेसर एन इरावंता एमयू की लाइब्रेरियन डॉक्टर टी.एस. कोमदोन सुसरुकिया के डॉक्टर राजेंद्र कुमार ना लाइब्रेरी हाइबसे महिरोय सिंगिदा नतना मियोबगी पुकनिंग लौसिंग तानफमने लाइब्रेरी की इहो कंखतलिबा मखै सोसाइटी अदु हेना चावकटपा अवोनबा पुरकपा ngamgani फोंदोखे You please come out of the four walls of the libraries. That means not outside the building. Not outside the building. You have to think in that way to extend your facilities, your services, particularly the colleges, to the students. You have to meet the students. You should have contact with the students and the faculty members. लागिबा लोकसभा मिखलसी लेबागसी खोंसत्ता अवोनबा अमा पुरकनबगी तांककने मसिदा मिचम मियाम अमदि सिनमिसिंगी अनिंगबा अपाम्बा पुंबा कांग्रेसना थाबक ओइना पांगथोकदबनी हाइना कांग्रेस की वाइस प्रेसिडेंट राहुल गांधी ना फोंदोक्रे ngasi lagliba mikhalasi ga mari leinana pangthokiba AICC gi mifamda Rahul Gandhi na makha taraduna democracy mioi ama khaktana lengak panate kanglup ki nungsinadana ba amaga pusil hauna ba thabak thawong singda congress na mai onchiloi congress na constitution da thajai maram aduna MP singna constitution gi matung ina prime minister khangadabani haina BJP gi prime minister candidate oiriba Narendra Modi gi mingdi pandabida na koina na phongdokhe amarom da chahiya madai LPG gi subsidy सिलेंडर मापन पीरिबा सियामंदे भारत की नुपी सिंगना सिलेंडर 12 पामी हाइना प्राइम मिनिस्टर की पुंग सिंसिनखे अमरोम दा राहुल गांधी की वाफम अदु ऑयल मिनिस्ट्री ना थबक ओइना पांगथोकनबा मथंगी चयोलदा सिलेंडर मसिंग हेंगतनबा कैबिनेट ना वारेप लौरगनी हारे उसके दिल में उसके दिमाग में कांग्रेस पार्टी की रिजर्वेशन की बात चल रही है वो पूरी हो और मैं कि कांग्रेस पार्टी के दरवाजे बंद करने हैं कांग्रेस पार्टी के दरवाजे खोलने हैं नई युवाओं को अंदर लाना है नई पीढ़ी को अंदर लाना है नई सोच को अंदर लाना है मगर आगे
जो चुनाव लड़ेगा उसके दिल में, उसके दिमाग में कांग्रेस पार्टी की विचारधारा होनी चाहिए, उसके खून में कांग्रेस पार्टी की विचारधारा होना चाहिए। चुनाव में हम लड़ाई लड़ेंगे और आप देखना युवाओं को चुनाव होगा और हम चुनाव जीत के दिखाएंगे। मगर कांग्रेस पार्टी के प्रधानमंत्री को कॉन्स्टिट्यूशन के मुताबिक हमारे मेंबर ऑफ पार्लियामेंट चुनेंगे। थासगी तरामाथोइदगी चयोल अमा चुबना चथरकपा रोड सेफ्टी वीक ngasi lusinkhre adumoinamag road safety gi thabak thoram sing makha tana chathakigani haina transport secretary M Lakshmi Kumar na phongdukre Imphal West gi transport directorate ta pangthokiba thoram asida slogan amasung traffic violation da yumpham oiba photo competition gi manamathum su yenthoke slogan competition da overtaking and overtaker will overtake you to hospital haibasida PS Surjit Sharmana ahan batakre amurom da photo competition da and Jonis na ahan batake makong matang tarba sing da manamathum sing yenthoke Handak ta kyamgai Muslim awang lekai da dukan phambi me debi kaubi nupi amabu thangna thinduna halambagi matang da je sina Jenaba Nur Khan alias Khan bu chap chaba dandi pigadabani hari ngasi Manipur Press Club ta pangthokpa pangwi singa unaba amada je sigi convener Waidur Rahman na ngarang CJM Imphal East ta Nur Khan puthorakpada miyamna asengba rai phanganana ba protest tauke Irilbung Police Station gi OC yauna nupa security personnel singna nupi kaya bu tamchina phukiba thong yaningde OC transfer to haina su dabi tawre court puthorakpa matamda IO evidence oiba yaba polam sing submit tawdaba asi aran bane Khan gi maral losinana ba IO ga manare haiba wafam phongdukhe ꯑꯩꯈꯣꯏꯅ ꯖꯦꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯇꯧꯔꯤꯕ OC ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯄ ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯖꯦꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤ ꯃꯔꯤ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯌꯨ MLA Nandakumar ngasi Lamphel Laiba North East Institute of Science and Technology Branch Laboratory gi Weather Observatory Station Modular Biochemical Laboratory hangdokpaga loinana DNA Clubs for School gi bulletin ama phongkhre CSIR Lamphel da pangthokpa thoram aduda hanagi director Dr. PG Rao Chief Scientist Dr. BZ Uni amadi CSIR ge Director Dr. D Ramaya Susarugya ke Dr. BZ Uni na Manipur da lairiba school yankai taret ki DNA Club asina mahiroi singbu science ki gyan hena leinana ba seminar lecture program na chingba thoram sing pangthokle school kaya da science ki equipment sing pire atai wangang ki basingna branch asina chahi kara asida lamdam asigi afaba thabak khara tawba ngamle awang nongpok lamdam da hena phaba branch ama oinana ba honagani masida miyam gi mateng changi miyam na su laboratory asidagi khudong chaba phangnana ba khona view haike MLA Nandakumar na laboratory asida leiriba equipment sing asigi mateng na miyam da mapung phaba kana ba pi batangai fade hana substation gi thak ta leirambadagi mapung phaba branch ama olaba branch laboratory asina Manipur sarkar na pi bangam da ba equipment kaya school sing da phangale office asigi lam gi chayet na ba leiriba asisu mai pak na ba angam mateng pi gani phongdokhe Manipur le mission jena masi institution masi benefit je ilong lo to mai na to ba scientist sina research to kolotla to re person mai am je ke pro ko ina ai no wi to ta si ya ko je hana substation no le very recently at the period of le no to branch ki top to kolotla research work se yang kanna to ba ko scientific way kan ro ta chu ko ko masi science ki analysis of the paper so dealing to so many instruments was asking the being about when government people from the college so like be the we those ko ina si ko organization se yang na ko lu no we ga da
Sakangdaba singna PWD gi mohori oiba angom patel yauna mioi mari fazin kiba thawongbu yaningdaba fongdoktuna PWD complex da wakan fam chatakre. All Manipur PWD Employee and Workers Association sinduna chatakiba wakan fam maduda department ki employee kayana sarugya ke. Angom patel bu mioi bagi minung si yengduna atuba matamda thadokpira u haina association ki president Tikendra Jitna appeal tawke. Masakang music na maase hahe maga bhabina badai tikada badi moi om mama pulapna mi mari nasi koino kamjari bache tasena PWD te tabuk tojari ba karmachari sing se field thokum matamdi koida karigumba yaamna independent oiba mongda pidragadi thabu inkhang yemungamde ado hujin dai ba thyo masida ikoina sum chatar butaragadi PWD sta amatna kena mapan tunga tabuk tawai se koithokte masina solakada se lebakida koi lebaki chakot thorang su ya mangtar kani adu amaromda aina hojik koi masakhinda vaisina usita in hajining bidi ati atopa alternate minsama koi adu da mohina sine biraga koi demand to biu adu staff paraga demand to basina achi ki kano se adu biu District Agriculture Officer Thawal na sinduna RKBY gi compensation Ravi crop puthok pagi makhada longmi sing mahi marong mai pakna pothok leina puthok na bagi damakta eco park sangai chongbi fulok pal Khangaboki akoibada leiba longmi singda awareness program pangthokre chahi amada anirak tangkak naina pangthokadoriba awareness asi ngasi pangthokliba asina hanbani ani suba tangkak su mafam saba yengduna pangthoklagani haina District Agriculture Thawal gi EO Agri Hemojitna Fundorakli. Tharamsigi Sarukam Oina Lomi Singda Faudisu Yentuke. Northern Rafai Student Union gi Yankemari Suba Conference Kaloinana Sports Meet Ngarang Ukrul District Manung Chanba Marang Fungkul da Hokre. Numitarungi Chatagadaba Conference Asigi Hogdopagi Tharamda MPC Sigi Lever Selgi Vice Chairman M. Dines NRSU gi Hanagi President Solomon Wasumsu Sarugyake. Khul asigi anoba sanabung ama hangdoklaba matung village kunma thoina sarukya kiba mass pass ki salami dines na okay mangna phongno kibada leibaga sida jati bijati khaidana nungsinaba amasung unity leibasi sana khotna bani jati kayana khundaba lamdam asida amaga mateng pangna duna nungsi sanana leiminasi phongno ke Maira Paibi Lekai Tarani Palupna Nisaki Mayokta Zangshilakpa Kongjangda Ngarang Numidang Kwagatel Akham Lekai Dagi Yu Liter Chamakun Fagatuna Maithakre Lup Kimyoy Amana Lekai Tarani Palgim Famda Nisayon Bayaroi Makatana Drive Asizata Kigani Masida Miyamna Mateng Pangbiu Haike Kabui Zatigi Kwaidagi Chawa Kumai Gangagi Thoram Harau Tayamna Pangtuknare Lanthabal Chingthak Chingkha Amasung Khopum Kulda Kumai Asigi Marini Chanba Oina Ngarang Nat Ki Jagoi Isai Kaya Pangtuke Thoram Asida MPCC gi Labor Cell gi Vice Chairman Mutum Dinesu Sarukya Ke Yes School Kendra gi Oina Lakpa Chakot Thorangi Senfam Dagi Kendra Sigi Luchingbaga Manaduna Mie Anina Lup Asida Pinaba Senfam Kaklaga Loitokre Haina Maoist Communist Party na Thadorokpa Gerald Amana Khangalakle Lubasigi Secretary Publicity and Propaganda Nonglen Mitaina Thadorokpa Gerald Asina Makatana Fongdorakpada Maoist ki Mingda Sel Kaktuna Leirambaga Loinana Kongaliba Senfam Sing IMC gi Mie Ama Yauna Mie Kharana Sana Yunaiduna Leirambadagi Thengnarakpani Hari Makoi Singi Matakta Lupna Akanba Mieng Changlagani Hare Numit Mangani gi Manungda Masagi Maral Sengdok Chanabagi Matampiri Hainasu Khangalakle State Level Road Safety Council Amasung District Level Road Safety Committee Sing Semle Haina Deputy Director Transport Planning BK Sharma gi Cherol Amana Fongdogle National Road Safety Council gi Mamang Sahida Famkiba Mifamna Chief Secretary na Chairman Oiba Road Safety Measures ki High Level Committee Amasu Mamang Sahigi December Kulumdoi da same cre Committee asida member Oina DGP Additional Chief Secretary Finance Home Health Education Works IPR gi Principal Secretary Singh Secretary Law Secretary Transport na chingbu yaure amuram da Transport Department na sakhangba Manipur da Driving Training School ahum leire school sing adude Manipur Driving School Sagolban School of Driving Thangmaiban amasung Maruti Driving School Chingmairong ne Ngasi nungtil pung ama makhairom taba matamda Wangjing YK College manakta Bolero amana thombada and Tongduna Lakpa Mue Amasire, Lakidraba Mue Atude Lokoi Sivaite Chai Humpu Sunudagini, Magna Infal Tamna Hagalakpada, Kaksing Tamna Lakpa, Bolero Amana Tombadagi, Laibaktiba Todok Adu Tokibane.
Kunmanga Suba Road Safety Week Kamari Lenina Chief Medical Officer Thawal Transport Department Thawal Amade District Blindness Society Thawal na Akhanana Driver Singi Mid Sokpa Yengthokpagi Kem Ama District Hospital Thawal Campus Tapangthokre Kem asida driver gi sinfam oiriba Myo Yankairom check tokhe Lamphel Police ki SDPO Wangpam Kasarna Luchingba Police Kangbu Amana Pripak Progi Active Member Ani Teratagi Fare Police ki PRO gi Cherol Amana Faraba Mi Ani Adudi Ningthauzam Chawba Chahini Futaret Apopo Lekidraba Angokba Laimarame Lekai Dagi Hauzigna Tera Amudon Akam Lekai de Lebani Atopa Maduna Nauribam Inaucha Chahiyan Kaimathoi Apopo Lekidraba Ner Hari Lariging Bam Lekai Dagi Hauzigna Chingmairong Bazar Bot Lebani Inausa Dagi Chinese hand grenade Ama Fangli Hari Ngase yupung tararom taba matamda yum amadagi gas cylinder huralambani haiba mi ama lekai amadi ipsagi thongmi singna fare pharba mi adugi maming and Sunil chahi kuntramapan apopa dolen jinga matha college lambidagini ipsagi office ta pangthokhiba mi fam amada kaisamthong top lerak apunba maira paibigi hanagi secretary sanabam kerani na phongdorakpada cylinder asi mi asina kaisamthong top lerak tagi huranbani mamangda su pot chai kaya mangbagi thodok lekhre phagalaba mi asi police ta Sinaragani Hari Dam Manakta Lambi Sembagi Tabak Suba Senmi Singh Pajan Kiba Adu Asoyangam Yaudana Tadok Piraknaba Works Union Manipurna Marilainaba Singda Appeal Tore Hausisanabagi Pau Nasi Sanabagi Powder Polo Manipur Horse Riding and Polo Association Sinduna Kunmapan Suba N Hazari and Dr. N Tombi State Polo Tournament Team Kuntarena Sarukyaduna Nasidagi Infalgi Mapal Kangzebung the Hokre Haudopagi Tharamda Hyanglam Kendragi MLA M Kunjo Kumbi Kendragi MLA S Bira Manipur Pony Society Gi President KSS Georgit Amadi Lekidraba Dr. N Tombi Giloinabi Dr. Monica Naurem Susarukya K Wang Kibasingna Fungruk Nakibada Hauzik Manipur da Pony Gi Maming Hantarakliba Asi Tungi Mirolgi Damak Ekoi Punna Kanminaba Matautai Haike Tournament Asiki Asi Ahan Basana Kiba Mets da Mairaba E Kuyatongna Eastern Student Club Nongmai Bu Panjal Manga Amada Maitiba Pikre Mairaba Gi Panjal Singadu Ani Suba Sakrada K Romeo na Panjal Amachanduna Mangjal Thake Ahum Suba Sakrada Su Mairaba Gi S Jameson na Goal Ani Chanke Aroiba Mari Suba Sakrada Mairaba Gi KS Nanau na Goal Ani Chanke ESC gi Panjal Aduna N Pravina Mari Suba Sakrada Chankibani Hayeng Ahan Ground da Ivudau Thangjing Amadi Kanglai Park Pologa Sanaragani Ani Suba Ground da Texam B Amadi Jingkai Hunba B ga Sanaragani Ahum Suba Ground da Nabul Mapal A Amadi Nagamapal A ga Sanaragani Manipur Veteran Cricket Association Sinduna Langthabal Public Ground da Chathariba Taramatoi Suba Manipur Veteran Cricket Tournament ke ngase sanakiba match ta JM Khagempalina Model Club Chingamakhabu run manga da maitiba pikre Model Club na hana betting towada apiba over kuntrada wicket mapan turaga run chamani form doi loke masigi paukhomda JM Khagempalina over kunipanga ball amada wicket manga khak turaga target adu yobungam ke match asigi man of the match Wicket Mari Lokiba Jem Khagempaligi Lalboina Takre Hayeng Cyclone Thangwiban Amadi UCC Uripoka Sanaragani Tares Suba Loktak Trophy da SSU Singzamaina Jet FC Churasanpur Maitipa Piduna Final Sankre Loktak Power Station sponsor Toraga All Manipur Moirang Football Association Sinduna Moirang Multipurpose Higher Secondary School Ground Chathariba Tares Suba Loktak Trophy gi ngasisana kibani Suba semi-final match da SSU Singzamaina Jet FC Churasanpur goal Taramapal da Maitipa Pikre Normal time da team animak na goal amamam chanabadagi kick from penalty mark na decide tawbrasu goal manga chanabada Sudden death na decide tawbada SSU Singzamaina Jet FC Churasanpur bu maitiba pikibani tournament asiga aroiba match tha asigi tang taramapal gi nungtil pung amamakai tabada sanaragani loisinbagi taramda Minister Govindas Konthauzam Parliamentary Secretary M Prithviraj Lok Sabha ki MP Dr T Maina Loktak Power Station gi Chief Engineer VK Karan Manager M Iboyaimana Thorom Pusing Oigani Hari
Blooming Athletic and Sports Union Khangabokna Sinduna Basu Ground Chathariba Taratare West Level Open Development Memorial Trophy Tennis Ball Cricket Tournament K Ngasi Sanakiba Ahanba match da IN Sagolbanna BKC Khagempalibu Ran Humudra Maitiba Pikre Ani Suba Ground Ki Sanakiba da CW Singzamaina YCUA Arab Tibu Wicket Nipanda Maitiba Pikre Hayeng Ahanba Ground da Ima Kakwa Amadi ISSA Khangaboka Sanaragani Ani Suba Ground da SMYD O Sapam Amadi SE Segmaizinga Sanaragani LSIC Lamlai Sinduna Lamlai Playground Tatariba Anisuba Lamlai Kendra Village Wise 9S Side Football Tournament Cape Anba Mesta CISYUC Chalona LSICC Lamlai Bugol Ohum Amada Maitiba Pikre Anisuba Ground Gisanakibada EAU Nongpo Kaksing Amadi EUSC Teloga Sanabada Goal Aniani Sanaduna draws at Crate Hayeng Ahanba Mets LSICB Amadi YSC Yorbunga Sanaragani Anisuba Mesta PRYO Tabungbat Amadi YPF Yaripoka Sanaragani Taski Tangtara Maridagi Bofal the Satariba Kunmari Suba National Canoe Sprint Championship Tangasi Manipurna Silver Ani Bronze Amapuna Medal Humdo Crate C15,000 meter men's da Manipurgi O Rakesh K1 5,000 meter da Ice Haridas na silver ani loke C for 500 meter sub junior boys da Manipurgi Yaifaba Ibungo Sunil Naubana bronze medal loke Hausi Fawada Manipur state team na silver mari bronze amapuna medal mga fangle Kolkata da Pangokadoriba Chama Taranipal Suba IFA Silda match official Oinaba Rinka Hau Basum AIFF na Kalle Hari Kalaba Rinka Hau Basum Tha Sigi Tangkuntareta Kolkata da report Toranaba Amfagi General Secretary L Ranjit Roina Thadorokpa Gerald Aman Khangalakle All Manipur Football Association ki miyeng makhada All Jiribam Sports Association Jiribam na Sinduna Jiribam Higher Secondary Playground da Chathariba Tara Suba Jiri Cup Invitation Football Tournament ki ngasisana ki ba mga suba preliminary knockout ta Nungray Jan Youth Club Jiribam na Faitul Youth Club Tamenglongbu Gol Hum Sinoda Maitiba Pikre Housing nga sinomge nga sa pawda ICAR lampel patagi phangba pawgi matung ina nga sa khwaidagi saba degree Celsius kun mga khwaidagi ingbana degree Celsius mga dasmik nipan nungsita yawba ising manilgi chang ayukta chada marfudra taruk nungthildana chada nifu mga nongjugi chang nil Hauzari Badamari Pa Mukana Boxer Dinku Court na Nimitara Mangani Judicial Custody da Remand Pikre Matangi Matungina Musu Hingalakane Kudakta Manipur University na Musu Hingat Hanbangam de Haina Vice Chancellor Nangdurake Amadi More Gate number 4 Ganakna Laiba Tabang Pai Kulda Sakti Laiba Bom Amapo Hekre Nasigo na ISTV na Pizza Pa Mata Solution Jare Ning Tabiri Basingbo Mukahana Kurum Jare